Hey guys and welcome back to another video. Ngasigi oina reading se pile ani thokna khaidokjagani ko. Pile 1 amadi pile 2. Pile ani sidagi isa isana apama pile amamamtang choose tawbiraga reading se adum like isagi pile dagi ba reading da tabi ba yagani ko. Aduga ngasigi reading se yamna adum general oiba reading oigani isagi haidi love life ki matangda career ki matangda amadi health ki matangda reading se general oina lakani ko. ꯑꯗꯨꯒ ꯌꯦꯡꯒꯗꯧꯔꯤꯕ ꯔꯤꯗꯤꯡꯁꯤꯗꯒꯤ ꯑꯗꯨꯝ ꯏꯁꯥꯅ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯤꯕ ꯑꯣꯏꯒꯦꯔꯥ ꯂꯩꯕꯤꯗꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯦꯔꯤꯌꯔ ꯆꯪꯁꯤꯟꯕꯤꯕ ꯍꯧꯔꯕ꯭ꯔꯥ ꯆꯪꯁꯤꯟꯕꯤꯕ ꯍꯧꯗ꯭ꯔꯤꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔꯒꯤ ꯃꯔꯝꯗ ꯂꯚ ꯂꯥꯏꯐꯀꯤ ꯃꯔꯝꯗ ꯑꯃꯗꯤ ꯍꯦꯜꯊꯀꯤ ꯃꯔꯝꯗ ꯀꯥꯔꯠꯅ ꯄꯤꯕ ꯉꯝꯕꯈꯩꯗꯣ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁ ꯔꯤꯗꯤꯡ ꯑꯃꯅꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯥꯏꯜꯁꯦ ꯄꯥꯏꯜ 1 ꯈꯟꯁꯤꯔꯥ ꯄꯥꯏꯜ 2 ꯈꯟꯁꯤꯔꯥ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯨꯁ ꯇꯧꯔꯒ ꯄꯥꯏꯜꯗꯣ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯔꯤꯗꯤꯡꯁꯦ ꯍꯧꯔꯁꯤꯀꯣ ꯁꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄꯥꯏꯜ 1 ꯈꯟꯕꯤꯔꯤꯕ ꯆꯨꯁ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯀꯔꯤ ꯚꯤꯖꯟ ꯂꯩꯒꯦ ꯀꯦꯔꯤꯌꯔꯒꯤꯅ ꯀꯔꯤ ꯚꯤꯖꯟ ꯂꯩꯒꯦ ꯑꯃꯗꯤ ꯏꯁꯥꯒꯤ ꯍꯦꯜꯊꯀꯤ ꯑꯣꯏꯕ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯂꯩꯒꯦꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯔꯤꯗꯤꯡꯁꯦ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯄꯥꯏꯜ 1ꯒꯤ ꯍꯥꯟꯅ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯔꯁꯦꯀꯣ ꯑꯍꯥꯟꯕꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯔ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯄꯥꯏꯜ 1ꯒꯤ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯔꯁꯦ Ace of Wands, Three of Swords reverse, Six of Coins reverse ko. ꯁꯤꯒꯩꯁꯦ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯏꯜ 1ꯒꯤ ꯑꯣꯏꯅ ꯀꯦꯔꯤꯌꯔ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯁ꯭ꯄ꯭ꯔꯦꯗ ꯄꯤꯒꯦ ꯀꯥꯔꯠꯅ ꯍꯥꯏꯕꯗꯣꯀꯣ The Moon, Seven of Swords reverse, The Sun ko. ꯁꯤꯒꯩꯁꯦ ꯂꯩꯔꯦ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯄꯥꯏꯜ 1ꯒꯤ ꯑꯣꯏꯅ ꯍꯦꯜꯊꯀꯤ ꯑꯣꯏꯕ ꯍꯦꯜꯊꯀꯤ ꯃꯔꯝꯗ ꯇꯦꯔꯣ ꯀꯥꯔꯠꯅ ꯌꯥꯝ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯀꯣ Page of Cups, Nine of Swords ko. ꯁꯤꯒꯩꯁꯦ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯔꯁꯦ ꯄꯥꯏꯜ 1ꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯀꯣ ꯁꯣ ꯄꯥꯏꯜ 1 ꯆꯨꯁ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯍꯧꯖꯤꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯁꯦ ꯏꯁꯥꯗ ꯑꯗꯨꯝ ꯌꯥꯝ ꯂꯣꯌꯦꯜ ꯑꯣꯏꯕ ꯏꯁꯥꯒꯤꯗꯃꯛꯇ ꯁ꯭ꯇꯦꯟ ꯐꯖꯅ ꯑꯗꯨꯝ ꯇꯧꯕ ꯑꯃꯗꯤ ꯏꯁꯥꯒꯤꯗꯃꯛꯇ ꯐꯖꯅ ꯂꯦꯞꯄ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯂꯤꯕꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯈꯤꯒꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯔꯐ ꯑꯣꯏꯕ ꯊꯦꯡꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯊꯦꯡꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯂꯥꯛꯀꯗꯧꯕꯒꯤ ꯃꯃꯤ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯁꯦ ꯊꯔꯗ ꯄꯥꯔꯇꯤꯗꯒꯤ ꯌꯥꯝ ꯊꯤꯅ ꯆꯦꯛꯁꯤꯟꯕꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯏꯁꯥꯒꯤ ꯁꯥꯏꯗꯇ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯒꯤ ꯁꯥꯏꯗꯇ ꯊꯔꯗ ꯄꯥꯔꯇꯤ ꯑꯃ ꯆꯪꯉꯛꯑꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯕꯨ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯌꯥꯔꯤꯈꯩ ꯃꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯆꯠꯇꯕ ꯑꯍꯦꯟꯕ ꯊꯤꯗꯕ ꯑꯃꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯁ꯭ꯇꯦꯟ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯂꯣꯌꯦꯜ ꯑꯣꯏꯅ ꯁ꯭ꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ Six of Coins reverse ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ 1 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯏꯀ꯭ꯋꯦꯜ ꯑꯦꯐꯔꯠ ꯏꯀ꯭ꯋꯦꯜ ꯔꯤꯇꯔꯟ ꯂꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯅ ꯏꯁꯥꯅ ꯈꯛ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯏꯁꯥꯅ ꯈꯛ ꯍꯣꯠꯅꯔꯒ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯋꯥꯔꯛ ꯇꯧꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯅ ꯈꯛ ꯏꯁꯥꯕꯨ ꯅꯨꯡꯁꯤꯔꯒ ꯏꯁꯥꯅꯗꯤ ꯐꯤꯂꯤꯡꯁꯇꯨ ꯀꯩꯝꯇ ꯔꯤꯇꯔꯟ ꯇꯧꯗ꯭ꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯄꯁꯦ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐꯖꯅ ꯂꯣꯡ ꯔꯟꯗ ꯔꯟ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯁꯥꯏꯗꯇꯒꯤꯁꯨ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯒꯤ ꯁꯥꯏꯗꯇꯒꯤꯁꯨ ꯏꯀ꯭ꯋꯦꯜ ꯑꯦꯐꯔꯠ ꯏꯀ꯭ꯋꯦꯜ ꯔꯤꯇꯔꯟ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯃ ꯈꯪꯖꯤꯟꯕꯤꯌꯣꯕ ꯁꯤꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯡꯒꯜ ꯑꯣꯏꯕꯁꯤꯡꯒꯤꯅ ꯁꯤꯡꯒꯜ ꯑꯣꯏꯕꯤꯕ ꯄꯥꯏꯜ 1 ꯆꯨꯁ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯀꯥꯔꯠꯅ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯁꯥꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀ꯭ꯔꯁ ꯆꯦꯟꯖ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯦ ꯑꯃꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯗ꯭ꯔꯦꯅ ꯈꯜꯂꯒ ꯑꯃꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯀꯟꯁꯇꯦꯟꯠꯂꯤ ꯆꯦꯟꯖ ꯇꯧꯕ ꯈꯣꯠꯄꯁꯦ ꯄꯥꯛꯅ ꯇꯧꯕꯤꯒꯅꯣ ꯏꯁꯥꯅ ꯐꯖꯅ ꯍꯧꯖꯤꯛꯇꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯦꯁꯔꯗꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯡꯒꯜ ꯑꯣꯏꯕꯁꯤꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯥꯏꯐꯇ ꯆꯪꯁꯤꯟꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ
mi ama khaktang specific oina choose tawraga aduda work tawnaba hotnabiyoba aduga relationship ama form tawnaba hotnaba matamda hojiki oina yam hena isagi oina afaba period se oidri aduduna isa haidi hojik pile 1 khanbi bechilinaw singna hojik single oibe taragadi yaragadi 3 months mukti isa sa single oina leibi khoba haidi sana khanjaba mi lei taraga so wari watai sanara khotlaga loina bayai but commitment gumba se yarige 3 months mukti delay tawbiyo aduga 3 months ki matung dadi relationship adum leinaba hotna biba yare ko ado hojiki oina isana haidi single oiba taragadi wakhal ngahak leitana change tawbiganu choose tawgadaba mi ma choose tawraga 3 months book ngai wari watai saraga khotlaga ngai biraga or approach tawnaba way gumba thiraga 3 months ki matung dagi relationship step in tawnaba hotna ba yare ko mathang sina khoi coming to career ko pile 1 khanbi bechilinaw sing se recently haidi recent past career gumba the struggles gumba hardships gumba khara thengnagreba kaidagi thengnagiba hardships no hire kanda isana isagi aswaiba khara da isagi akoiba da leiba isabu kalak khamanba mini yengchillaga isagi aswaiba khara da advantage lawraga isabu chingthanaba hotnaba gumba natragani isagi maramda ngangnaba saknaba adagi negative oiba mawongda isabu treat tawa khotpa sigumbadagi isase career da recent past da problem gumba khara mayok nakhiba leikhre ba adum struggles gumba hardship gumba khara mayok nakhiba leikhre adubu hojik present sidagidi haidi reading yengiba matam sidagidi isagi awaba se career gi oina hoi makhal makha kya gi competition gumba struggle gumba di dum career da thengnarakani ko adu nattaba hana leiramba problem gumba dagidi isase lithokpa ngamakpa adagi grow tawba ngamakpa gi vision se card na piba aduga the sun hariba card chi matungina isagi oina career da grow tawba yabagi positive opportunities and chances khara dum lakadawre aduna isana prepare tawraga life ta afaba mayam se grab tawba ngamna na bo hotna biyo haiba advice se card tagi phangeba ko aduga career se phajana settle tawdriba amadi career path phajana choose tawraga changshindriba or career gi lambi da phajana changshindriba changshinge di khalaga preparation gi stage ta leribe chininaw singna hojik to yari ge effort kumba se phajana thada biro aduduga like grab tawba yaba opportunities haidi isagi oina career ama settle tawba yabagi natragana job ama settle tawba yabagi opportunities se thubada lakadawba leyeba aduna isana hojik ta yauna matam manghandabida phajana prepare tawraga opportunity sibu grab tawba ngamna ba hotnabiyu aduga isagi akoibada isabu kalak khambanba yengsinba isabu mang takhanaba hotnaba mi se masing watte aduna mina influence tawbada mina hairaga hekta chatpiganu mina ngangaga hekta lawbiganu isana isagi damakta best oi khanba decision to lawbiyoba ko mathangda health ki oina card na kari advice pige ha matamda pile 1 khanbi bechile now sing se physical health ki oina di yam thidong hendong na problem leiba oide hoi nga ha ki lok lai hawa ma thauba adagi sa sagat pa na tragana kok chikpa sigumba se hoi kok chikpa haraga not the case of migraine and all ko aduna tabang ha ke ba headache ama tauba or nga ha ke ba lok lai hawa ma tauba adudi adum hidak ama charga cure tawba yaba ngaktane ba aduna physically hojik maki oina di pile 1 khanbi bechile now sing se physical health ki oina di yam hekta problem gumba adugumba kaishu thidongna udeba ko isana dum khara take care tawraga khara chekshillaga chaba thakpa khara chekshillaga dum phana chappi yai adubu pile 1 khanbi bechile now sing chekshingada se isagi mental health ki damakte yam chekshin biyoba maramdi isa se yamna anxiety gumba haidi anxious gumba oiganba haidi thaba ama tawraga thabak sigi result se hekta ngai ngam singam dabagumba kai thoktoino na hekta khanjanbagumba overthinking khara tawbagumba stress lawshanbagumba sigumba se khara taweba aduna maram oiraga isagi mental health ta effect khara lakpi yai haidi adum anxiety leibagumba adagi stress yam leibagi tumba yadaba chaba thakba mafam marang khangdabagumba natragana even depression side ta bawba lit tawrpa yai ko aduna isana isagi emotional side se kitang control tawraga chatpa darkar ai lei overthinking gumba adagi yam hena khanjanba stress lawshanbagumba se yarigai control tawbiyu aduga mental health sida oina yam kara hena focus pibiyu mental health siju physical health ka equal oi haibase khangjanbiyu aduga isagi mental state of mind se kitang strong oina leinaba hotnabiyu overthinking gumba yam tawbiganu haibase card na advice piyeba ko so pile A ge ba general spread se sida loire sidagi lawba yaba advice simuksin biraga mathangi reading amu ngai minarase ko hey guys mathang sina khoi pile 2 choose to be chile now singi oina general oina career gi na kari kari pige relationship gi na kai pige amadi habdi love life gi na kai pige amadi isagi health ki oiba card tage kari advice lege habada chingbogi maramda reading se laktoine ado khoi pile 2 gi oina su card che pick tawzarage ko two of wands reverse
The Wheel of Fortune reverse. Nine of Pentacles ko. Card se dum general spread nina khara yamna dum pick tawjagani ko. The Devil reverse. So pile 2 se kitang jaga ayambada unlucky khar oye haidi reading se time bound di oidraga su adum reading yengi basdagi matam khar dum last tawdoini aduga mathangi reading thagatri phawba dum valid oibe yai or adum isa ga chana bagi matung in a few months khatang apply tawbusu yai general reading na chap jabadi haiba ngamde bako adu taraga su the Temperance adu taraga su haidi reading se hꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯦꯡꯉꯤꯕ present time ꯁꯤꯗꯗꯤ pile 2 ꯁꯦ ꯈꯤꯇꯪ unlucky side ꯇ range ꯇꯧꯏꯀꯣ ꯑꯗꯨꯕꯨ worry ꯇꯧꯕꯤꯒꯅꯨ ꯄꯥꯈꯠꯄ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝ everything happens for the best ꯑꯐꯕ ꯑꯗꯨꯝ ꯂꯥꯛꯀꯗꯧꯕ ꯂꯩꯀꯣ 3 of Wands Queen of Swords reverse card se reverse am pick laise hoi reverse pick tawbagi afaba jaga su lei aduga negative oiba jaga su leiyebako but kay hani am ka hena khanjin bigano adum afaba leiraga su phattaba leiraga su isagi oina universe na sinbirakane matam matam dugine haina khandok piyobako 2 of Pentacles ko so sumaina leire card sing se like aigi side tagi pile 2 gi oina pick tawjaba card ta ahambada 2 of Wands hariba card reverse ta tholaeba so pile 2 khanbiriba single oibiba ichili now singi hana lakchagi ko single oibiriba ichili now singna hauji makina relationship ki damakta rest tawbikigano single loina matam khara leibikho isagi personal time enjoy tawbikho aduduga hauji tagina 2 months muksidi relationship ta step in sungtaw tawbigano ba maramdi hauji tagina 2 months muksidi isagi oina luck se negative side ta chatle aduna sigi matam sida hek relationship step in tawba matamda relationship to long term oina last tawba ngamdaba natragana relationship lairaba matungda toxic chatpa and all adugumba khara dum thengnarakpi yaiba aduna pile 2 oibiba chilinaw singna single oibiba taragadi hauji ki oina love life ta khongda base 2 months muk delay tawbikho 2 months muk ti war suwan khangbikho relationship ta khongda base matam khara dang ngaibikho bako aduga 2 months ki matung 2 months ki matung dagidi sa se relationship leiba yabagi dum afaba matam pire 2 months tagina 9 months phawbagi manungda haidi hauji tagina 2 months ki matung but 9 months ki manung dadi sa se relationship ama leirakpa yabagi opportunity su lakani aduga 2 months se hendokhragadi relationship adum leibada afaba timing habado pire bako aduna single oibiriba pile 2 khanbiba ichilinaw singna war so wana 2 months muktangdi control taraga single oibikho adugi matungdagidi flow da dum chatpiba yarebako adagi relationship leibiba ichilinaw singi oina kari pige hamatamda hoi relationship leibiriba ichilinaw singi oina so hojik se kitang rough and tough oiba matam haidi problem kyamta leitraga su wa ngangna saknabagi mong matawda adum kitang ningai sangdanabagumba issues leibagumba natragana adum ngasai isagi daw se haidi kitang yadaba khotaba tawbagi frustrated oiraga tainabam khangdabagi relationship ta tainabagumba adagi khatnadrasu yaba jaga da khatnabagumba marei tawnabagumba kitang evil eyes changbagi tapta haidi kitang nazar changbagi tapta or mina khara yangshinbagi tapta adum maram chadabida khatna chainaba saunaba sigumba se sungai leiramdraga su leirakpagumba or leiraga su kitang hena worse oirakpagumba sigumba se 2 months muk thengnagani ba aduna 2 months sida isage ba khongpham se yam chetna lepiyu relationship se 2 months se lanthok kitaragadi yam strong oiba point amada adagi future yawna chaminaba yabagi chances adum arise tawrakani bako adubu 2 months muk sidi isagi kai haini life se test tawbagi tapta isagi khongpham sing se test tawbagi tapta relationship sida kitang rough and tough oiba matam khara moments khara lakani isagi luck yadabagi matungina ko aduna war so wana 2 months muk sidi relationship sida negativity lakera rough road lakera or khana chainaba saunaba bu leigera yarigei hold tawnaba hotnabiyu compromise tawnaba hotnabiyu understanding maintain tawnaba hotnabiyu bako aduga 2 months se lanthokhragadi relationship leibiriba singi oina su yamna afaba good face ama lakani haina card china piye bako mathang sina khoi career rom da la ase pile 2 khanbiriba ichilinaw singi oina hauji se career sida
competition se yam kung bagumba haidi competitive oidrasu yaba jagada dum competitive oibagumba adagi isagi colleague singa thabak ikhang tawbiba mi singi oina isagi colleague singa pau phawjin communication the gap laibadagi natragana phawdok nadabadagi kwa job or career field sida kitang negative oiba impact khara laeba maybe khana chainaba saunaba ningai sangdanaba natragana isagi grow tawba jagada grow tawba yagadaba jagada grow tawba ngamdanaba chingthabagumba sigumba khara se pau phawdok phawjin tawba watpadagi natragana isagi colleague singa ningai sangdanaba nungai adabadagi and then competitive oiba su khara helakpana maram oiraga problem khara misunderstanding na create tawgreba kwa ado isana yarege misunderstanding dubu clear out tawnabo hotnabiyu aduga isana isagi firm stand da leibiyu mina phattaba tawrene isana soita phattaba tawgadaba natte mina phattaba tawraga su isagi side tagi di achomba lambi da dum chatnabo hotnabiyu aduga matambudi yamna changoi hojik tagi na 3 months mukse hoi thaba inkhang field da kitang lautanaba chayat khwetnaba di leigine do 3 months ki matungda di isagi career life professional life sida balance ama suda lakani bakwa aduna matamdo kitang changaga su isana handle tawraga leibiyu hekta give up tawbiga no bakwa aduga career phajana settle oidriba organize oidriba haidi thaba inkhang ama paikhatpa ngamdriba paikhatnabadi hotnariba ichile now singi oine isada negative trait of behavior haidi sana hotnage na khalaga dum kai haini procrastinate tawraga leiba delay tawraga leiba gumba adagi isagi darkar leiba mi singa pau phawdok nadaba na maram oiraga isagi phangba yaba opportunity gumba manghanjaba gumba sigumba dum khara thoi ko ado isana career ama settle tawge na khalaga di career ama well organized oige na hotnaraga di isagi side ta leiba bad behavior or negative traits thadok piraga phajana isagi tawbam thokba ithau sing phajana effort thadabiraga athubada dum isagi career settle tawnaba lambi da changsin biyu haiba advice se card tagi phange bako mathangda khoi health ki oina card na kari advice pige ha matamda pile to khanbe ba ichile now sing gi oina housing maki oina di yam hekta health ki oiba problem gumba se lakningai leite housing ki oina di isa na kitang isagi mental health amani physical health ani mak phasna section da chatpiraga adum balance amada maintain tawraga chatpe yabagi vision laiye adubu houzik reading yengi basidagina 2 years swaisida haidi houzik tagina 2 years oirakpa swaisida haidi houzik se 2024 gi june ni dana kwa 2026 ki may june july swai gi marak sidadi isada adum paisa yamna chatpa yaba an awa ana gumba haidi health problem gumba khara lakpa yaiba 2024 gi june ni dana kwa 26 ki april may june july swai gi akoiba sidane isagi oina paisa nungsa khara changadaba anaba ma lakpa yai aduna isana health se adugi matamda haidi hauji sudum chection di chati gadabani adugi matamda da hena precaution lauraga khotlaga prevent tawnaba hotna bi howo ko problem do or health ki oiba issue do laktrikanda kari issue da oigadoino habdadi kana haiba ngamde duba hauji ki oina di adum balance oina maintain tawraga khara chection laga dum chatpa yari physical health mental health ani makwa aduba hauji tagina 2 years waida haidi 2026 ki april may june july swai sidadi isada kitang kai hani paisa nungsa changadaba kitang difficult oiba anaba haraga hekta yam rough oiba lakani habda natraga su isada kitang time consuming oiba paisa nungsa kitang changadaba khoikadaba adugumba khara leigani aduna thoktanaba isana hana precaution laraga prevent tawnaba su hotna bi hau haiba advice se card tagi phange bakwa so pile 2 gi oiba reading su matang swaida loijare stagi lawba yaba advice sing loshin biraga matang gi reading amungai minarasi ko thank you for watching